New Chekon the Imphal Turelgi might pathoraktuna Chancellor ising amadi Turel Idil Turel dagi hatorakpa ising nangasisu Imphaliski no may bungpung makong seram leirakta Labor Yumthong chamagi Mathakta ising a kwangi Mathakta Thumjinduna Leiri no may bung Thumchet school da hang where relief camp to Mioy kaya leirabasu Mioy kaya ngasisu masamasagi yum dagi tokpa yadana lainari amaromda Wangkayangom lekay dagi hauraga kong batong fawo da leiriba mafang kaya da ngasisu ising na Thumjinduna miyamna awaba kaya mayok nari Wangkay kaitel asangbi yung lan leirak lorembam leirak na chingba mafam kaya ha na thumlamba isingi changdagi hengalatuna safagadaba mafam singda hongdok nari nongmay bungda ising na thumjin khiduna leiriba miyamgi mating arambay tengol gi tongan ba unit ki members sing na changsinduna pangbagi thabak chathari yumdagi hendokpa yadan leiriba singda nalayeng gi mating panghanbaga loinana Mafam adudagi masagi no magi duty chataba yadaba miyoy kaya rambay tengol gi thomi singna pong amadi hina chingbada puthoraktuna mathau tawhanbada chawna mateng pangli Any Manipur toning but the water talks to Rambai Tingo area and by Chinau Sinda. I got on the Lekani, like essentially up the Sopero in my up the Sopero and Rambai Tingola. I got on the Lekani Mount Lady, may I hang by Tingola. Ngam Kalangani, I could Hawaii Tarso or my Tingola. Hawaii Tarso, it is Kalangani.